Ngarang April ki tang taruk asi Aramba Unit 20 na sinduna aikogi yamna nungaiba sports meet macha amaka pangthoki madugi sayo asida pangthokiba event singi manungda aikogi maitei leisa amadi kabui leisa singa thauri chingnabigi thormama hapki madugi prize nung amasung yanthok insin punamak mayamda utchage matega matang mayam yeng taminasi Toibagi wa pham halu te ko festival hoy ma nakal type of festival on hapwan hai oh la shabi ma'am na pham maning dena lepo Vamos. Maning ini pasti guna apa? Halo. Kau ina asal ibas difference lah segi. Mana tahu kau ina kami di bawah channel si. Manager bos, mana officer si, PR si, kata atau bawa si ini. Kau nak jadi mana buat, jadi lagi buat. Purup Kudimak Amato in a Puna Nushina Leminagi Harabadi, Ashiguma Ibhil Macha Kayamum Sinduna, Akogi Unity, Akogi Idea of Manipur Sagat Minabagi Matole, Machina Tana Atopa, Lambi Amatalate, Machina, Akogi Nushinabagi, Maru Ihun Tambado, Mashidagi Lakatabani. Haiba Wapa Mashigalona, Aramba Tingona Shiliba, Ashigumba Cultural Week Sports program se, Atuki Matic Pajay Wapam se Tamjabagolena, Nashigi the Maktati, Matang Ashida, Mia the Kain and the Bagatang Nijani.